Ministry of Home Affairs na Sindhu ngasi New Delhi da Naga Meitei amadi Kuki Furup MLA amadi Minister singgi meefam pung ani sumna sang pangthokkhiba. Ministry of Home Affairs na thadorokpa serol amagi matungina Manipur hauzik oriba phiba masigi matangda Meitei Kuki zo mar amadi Naga community ge MLA singna khanaki haina phongdorokle. Wahi pareng ani khak sangba Ministry of Home Affairs ke statement aduda misam miyam ki punsi makha tana mangdanaba Hingsha gi Lambi Thadok-Naba Manipur da khundariba Furup Khudingmak-Ta Touba Haina ngasi gi meefam Ammata Oina Yanakhre Hairi. Mamang sahi gi me ahum dagi Manipur da tholiba ira ngasi gi warosinama puraknaba ahan boina ngasi Ministry of Home Affairs na sinduna Naga Meitei amadi Kuki Furup ke MLA amadi Minister yauna punna miyoi kunna saruk yaduna ngasi numit yungba matung pung ama makhai tabadagi New Delhi ge Khan Market ke 20 Subramaniam Varti Maktaliba Ministerial Holder Mifam Pangthokhi. Tara threat ki matungda Nagagi MLA yauna Meitei amadi Kuki gi MLA sing mai onsinaduna Mifam adu satakibani. News agency dagi phangba pawgi matungina ngasi gi Mifam aduda Union Home Minister Amit Shah saruk yakide hairi. Loirina ngasi wari sanaba hauraba asida masigi matung tangkak naina makha tana wari sanaki gani hairi. Chaurana pung anirom satakiba Mifam aduda Manipur yauna Awangpok state ke in-charge oriba BJP gi Lok Sabha MP Sambit Patrasu saruk yakibaga loinana Home Ministry gi interlocutor AK Misra su saruk yaki. Meitei gi Maikei gi saruk yakiba singgi marakta Manipur Legislative Assembly gi Speaker Thoksom Setaberta Works Minister Govindas Konthokjam Education Minister Thaunokjam Basant Kumar Agriculture Minister TH Biswajit Health Minister Dr. Sapam Ranjan MLA Thoksom Radesham Laurembam Rameshwar T Robindrona saruk yaki. Nagagi oinasu NPF ki lusingba Minister Awangbong Nyumai Party sige Maugi MLA Losi Diko amadi Ukhrugi MLA Ramuivana Mifam aduda saruk yaki. Sabsaba pau phangmang amdrabasu Kuki gi Maikei dige Minister Let Pau Hokip amadi Minister Nemsa Kip Gengalonina MLA anina saruk yaki haina pau mana hairi.